ꯀꯤꯍꯣꯝ ꯑꯆꯧꯕ ꯖꯨꯔꯥꯝ ꯆꯜꯂꯦ, ꯍꯩꯅꯧ ꯃꯔꯤ ꯃꯉꯥꯃꯨꯛ ꯍꯥꯞꯄꯦ ꯆꯜꯂꯦ, ꯁꯤꯂꯣꯏ ꯆꯜꯂꯦ, ꯁꯤꯃꯁꯨ ꯍꯥꯞꯇꯣꯏ ꯃꯌꯥꯝ ꯍꯦꯛꯇ ꯅꯣꯡ ꯉꯥꯛꯇꯪ ꯇꯥꯈꯤꯕꯗꯨ ꯉꯥꯛꯇꯪ ꯅꯣꯡ ꯆꯨꯈꯤꯕꯗ ꯑꯃꯨꯛꯀ ꯃꯣꯏꯁꯦ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ ꯉꯁꯤ? ꯂꯥꯛꯑꯣ ꯕꯣꯕꯣ ꯍꯣꯏ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯕꯣꯕꯣ ꯍꯣꯏ ꯕꯣꯛꯆꯥ ꯍꯣꯏ ꯂꯣꯏ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣ꯫ ꯑꯁꯤꯒꯤ ꯕꯦꯒꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯀꯤꯍꯣꯝ ꯑꯆꯧꯕ ꯖꯨꯔꯥꯝ ꯆꯜꯂꯦ, ꯍꯩꯅꯧ ꯃꯔꯤ ꯃꯉꯥꯃꯨꯛ ꯍꯥꯞꯄꯦ ꯆꯜꯂꯦ, ꯁꯤꯂꯣꯏ ꯆꯜꯂꯦ, ꯁꯤꯃꯁꯨ ꯍꯥꯞꯇꯣꯏꯅꯤ꯫ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯗ꯭ꯔꯣ ꯃꯊꯛꯇ, ꯁꯤ ꯁꯥꯏꯗꯇꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ, ꯂꯣꯏ ꯆꯜꯂꯤꯕꯣ꯫ ꯑꯩ ꯔꯨꯃꯥꯟꯒ ꯄꯨꯔꯔꯣꯏ, ꯅꯣꯡ ꯈꯔ ꯆꯨꯊꯈ꯭ꯔꯕꯅꯤꯅꯅꯦ꯫ ꯃꯣꯏ ꯆꯥꯛ ꯊꯣꯡꯖꯔꯝꯃꯅꯤ ꯍꯜꯂꯛꯄꯗ, ꯂꯥꯛꯑꯣ꯫ ꯃꯌꯥꯝ ꯕꯦꯒꯁꯦ ꯍꯛꯃꯟꯅꯅꯦ ꯊꯥꯡꯒꯠꯂꯒ ꯄꯥꯏꯔꯒ ꯂꯩꯔꯦ, ꯑꯗꯩ ꯅꯣꯡꯁꯨ ꯀꯟꯅ ꯐꯖꯅ ꯆꯨꯊꯔꯨꯔꯦ, ꯍꯦꯛ ꯊꯣꯛꯀꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥ ꯉꯥꯡꯍꯧꯏ, ꯄꯨꯡ 4 ꯇꯥꯔ ꯃꯤ ꯃꯌꯨꯝ ꯆꯠꯂꯦ ꯍꯥꯏꯅ꯫ ꯃꯌꯥꯝ ꯍꯦꯛꯇ ꯅꯣꯡ ꯉꯥꯛꯇꯪ ꯇꯥꯈꯤꯕꯗꯨ ꯉꯥꯛꯇꯪ ꯅꯣꯡ ꯆꯨꯈꯤꯕꯗ ꯑꯃꯨꯛꯀ ꯃꯣꯏꯁꯦ ꯌꯦꯡꯉꯨꯅꯤ, ꯏꯁꯤꯡꯁꯦ ꯕꯤ 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 ꯂꯥꯎꯅ ꯆꯦꯟꯅ ꯂꯩꯔꯦꯕ ꯑꯗꯨ ꯁꯤꯒ ꯆꯦꯟꯊꯔꯤꯗꯨ꯫ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯁꯥꯔꯨꯕꯩ ꯀꯪꯉꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯇꯧꯔꯤꯁꯤ ꯃꯇꯧꯁꯤꯁꯨ ꯌꯦꯡꯉꯨ, ꯆꯦꯟꯊꯔꯛꯏ꯫ ꯆꯠꯇ꯭ꯔꯁꯦ ꯌꯦꯡꯉꯨ ꯂꯝꯕꯤꯅꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪꯗꯅꯤ ꯅꯣꯡ ꯆꯨꯔꯤꯁꯦ, ꯄꯨꯔꯥ ꯕꯤꯕꯤꯕꯤꯔ ꯅꯣꯡ ꯈꯤꯇꯪ ꯆꯨ ꯌꯥꯗ꯭ꯔꯦꯕ, ꯑꯩꯈꯣꯏꯁꯦ ꯊꯣꯛꯄ ꯁꯨꯡꯖꯥ ꯌꯥꯗ꯭ꯔꯦꯕ꯫ ꯑꯩꯒꯤꯁꯤ ꯄꯥꯝꯁꯨꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ, ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯂꯦꯗꯔꯅꯤꯅ ꯆꯣꯠꯂꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯅ ꯑꯩ ꯁꯤ ꯇꯧꯐꯝ ꯆꯥꯝꯊꯣꯛꯑꯒ ꯑꯗꯩ ꯆꯠꯇꯣꯏꯅꯤꯅ ꯍꯥꯏꯅ ꯁꯤꯒ ꯅꯦꯜꯂ ꯁꯨꯃꯥꯏꯅ ꯅꯦꯜꯂ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ꯫ ꯒꯨꯂꯥ ꯇꯧꯄꯣꯟꯇꯦ, ꯇꯧꯗ꯭ꯔꯁꯨ ꯁꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯤꯃꯤ ꯌꯦꯡꯉꯨꯅ꯫ ꯑꯩꯈꯣꯏ ꯃꯥ ꯂꯥꯛ ꯉꯝꯗ꯭ꯔꯦ, ꯀꯨꯟ ꯂꯥꯛꯇꯣꯏꯔꯥ ꯈꯪꯗꯦ꯫ ꯂꯥꯛꯑꯣ ꯆꯈꯠꯂꯁꯤ ꯇꯞ ꯇꯞꯅ, ꯃꯥꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯖꯥꯡꯕꯅꯤ꯫ ꯌꯦꯡꯉꯨꯅꯦ ꯉꯥꯛꯇꯪꯗꯨꯒ ꯇꯧꯔꯛꯏꯗꯨ ꯌꯦꯡꯉꯨꯅꯦ, ꯕꯤ ꯕꯤ ꯇꯧꯅ ꯆꯨꯊꯗꯅ꯫ ꯅꯪ ꯂꯥꯏ ꯐꯅꯦꯛ ꯁꯦꯠꯂꯤꯗꯨꯕꯨꯗꯤ ꯀꯥꯏꯗꯕ, ꯑꯩꯈꯣꯏ ꯃꯇꯦꯛꯀꯤ ꯂꯝꯕꯤꯁꯦ ꯐꯠꯇꯕꯗꯨꯒꯅꯦ, ꯂꯥꯏ ꯐꯅꯦꯛ ꯀꯥꯏꯗ ꯋꯦꯠ ꯍꯦꯜꯂꯤꯗꯅꯀꯣ, ꯑꯗꯨꯅꯤꯅ ꯋꯥꯏꯗꯤ ꯁꯪꯉꯤꯃꯤ ꯑꯃꯔꯣꯝꯗ꯫ ꯏꯁꯤꯡ ꯀꯪꯊꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯊꯣꯏꯕ ꯍꯣꯏꯗꯅ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯅꯤ꯫ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯅꯤ, ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯣ? ꯏꯕꯥꯏꯅꯤ ꯕꯦꯡꯛꯇꯒꯤ ꯏꯀꯥ ꯀꯥꯔ ꯍꯜꯂꯒ ꯁꯨꯝ ꯆꯠꯂꯕꯅꯤ ꯀꯥꯔꯨꯝ ꯃꯥꯏꯁꯦ꯫ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯃꯇꯝꯁꯦ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯅꯅꯦ, ꯑꯩꯈꯣꯏ ꯄꯥ ꯉꯥꯡꯍꯧꯔꯤ ꯄꯨꯡ 4 ꯇꯥꯔꯒ ꯃꯣꯏꯅ ꯃꯝꯃ ꯆꯠꯄꯤꯁꯦ ꯍꯥꯏꯅ꯫ ꯑꯗꯨꯅ ꯑꯩꯈꯣই ꯁꯨꯝ ꯆꯠꯊꯣꯛꯎꯔꯒꯦ, ꯏꯁꯤꯡꯁꯨ ꯍꯟꯊꯔꯦ, ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯅꯩꯁꯟꯅ ꯂꯩꯗꯣꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯀꯣꯟꯅ ꯑꯌꯨꯛꯇꯩ ꯅꯣꯡꯃ ꯆꯠꯄꯗꯨꯅ ꯑꯃꯨꯛ ꯉꯁꯤ ꯆꯠꯂꯨꯔꯒ ꯀꯣꯟꯅꯩ ꯊꯣꯛꯄ, ꯑꯍꯥꯟꯕꯒꯤ ꯆꯠꯊꯣꯛꯎꯔꯁꯤ, ꯋꯥꯏ ꯑꯃ ꯁꯪꯉꯅꯤ꯫ ꯑꯩꯗꯤ ꯆꯠꯂꯔꯣꯏꯒꯦ ꯇꯧꯕ, ꯑꯊꯣꯏꯕ ꯑꯗꯨꯝ ꯎꯅꯤꯡꯉꯤꯕ, ꯑꯗꯨꯅ ꯂꯥꯛꯑꯃꯤꯗ꯫ ꯍꯜꯂꯛꯄꯗꯒ ꯃꯥ ꯑꯩꯈꯣꯏ ꯄꯥꯅ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯗꯤ ꯀꯔꯤ ꯐꯥꯎꯅꯤꯅ? ꯑꯗꯨꯅꯤ ꯑꯣꯏꯊꯣꯛꯔꯣꯏꯗꯕ ꯄꯣꯠꯅꯤꯅ ꯍꯔꯥꯎꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯔꯤ? ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯦ ꯂꯩꯕꯥꯛ ꯌꯥꯝ ꯍꯥꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯟꯅꯒꯤ ꯂꯝꯕꯤ ꯐꯠꯇꯕ ꯃꯇꯦꯛꯇꯣ ꯑꯃꯨꯛ ꯌꯧꯔꯣ, ꯃꯥ ꯅꯪꯗꯤ ꯌꯦꯡꯉꯨꯍꯦ, ꯑꯣꯟꯊꯅꯤ꯫ ꯐꯅꯦꯛ ꯈꯔ ꯀꯧ ꯊꯥꯡꯒꯠꯂ ꯆꯠꯂꯣ, ꯑꯣꯟꯊꯅꯤꯕ꯫ ꯂꯥꯏꯟ ꯊꯤ ꯐꯠꯇꯦ, ꯁꯣꯝꯗꯩꯅ ꯐꯔ ꯃꯥꯜꯂꯦꯗ, ꯁꯣꯝꯗꯒꯤ ꯑꯊꯣꯏꯕ ꯍꯣꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯨꯝ ꯕꯤꯠ ꯇꯦꯛꯇꯣꯔꯦ ꯂꯝꯕꯤꯁꯤꯒ꯫ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ, ꯑꯩ ꯈꯤꯔꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯒ, ꯃꯅꯤꯡꯉꯣ ꯃꯥꯡꯉꯣ ꯄꯨꯔꯥ ꯈꯤꯔꯦ꯫ ꯃꯌꯥꯝ ꯁꯤꯒꯁꯦ ꯌꯦꯡꯉꯨ, ꯏꯁꯤꯡ ꯆꯪꯉꯝꯃꯤꯃꯤ, ꯍꯟꯊꯈ꯭ರೆ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯡ ꯌꯧꯔꯦ꯫ ꯚꯤꯗꯤꯑꯣ ꯀꯥꯞꯄꯔꯣꯏꯒꯦ ꯈꯜꯂꯒꯅꯦ, ꯁꯨꯝ ꯈꯔ ꯀꯥꯞꯁꯤꯜꯂꯒꯦꯗ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯗ, ꯑꯗꯩ ꯀꯥꯞꯊꯣꯛꯑꯦ꯫ ꯑꯩꯁ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯊꯣꯡꯒꯁꯦ ꯒ꯭ꯂꯣ ꯀꯥꯔꯦ꯫ ꯀꯩꯅꯣ ꯇꯧꯕ ꯔꯥꯎꯟꯁꯦ, ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯤꯒ ꯑꯉꯥꯡꯅ ꯄꯥꯝꯒꯗꯕꯗꯣ ꯑꯣꯏꯕꯗꯨꯅꯅꯦ꯫ ꯅꯣꯡ ꯆꯨꯔꯝꯕꯗꯩ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯁꯥꯗꯣꯔꯦ, ꯄꯨꯔꯥ ꯖꯛ ꯂꯥꯎꯅꯅꯤ꯫ ꯂꯝꯕꯤꯗꯤ ꯁꯦꯡꯉꯦ, ꯂꯣꯏ ꯍꯨꯝꯊꯣꯛꯈ꯭ꯔꯦ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛ꯫ ꯈꯨꯠꯁꯥ ꯑꯃ ꯍꯦꯟꯖꯥꯠꯅꯤ꯫ ꯀꯨꯝꯊꯔꯣ ꯃꯌꯥꯝ ꯑꯃꯨꯛ ꯅꯣꯡꯁꯦ ꯍꯩꯊꯔꯦꯅꯦ, ꯍꯧꯖꯤꯛꯇ ꯅꯨꯡꯁꯥ ꯁꯥꯏꯅꯦ, ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯒ ꯅꯣꯡ ꯍꯩꯊꯔꯦꯅꯦ꯫ ꯄꯦꯗꯣ ꯍꯥꯡꯗꯣꯛꯑꯣꯗꯅ, ꯑꯩꯒꯤ ꯕꯦꯒꯁꯦ ꯄꯥꯝꯃꯨꯏꯌꯦ,
ꯑꯩꯒꯤ ꯕꯦꯒꯁꯦ ꯆꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯀꯔꯤ ꯋꯦꯗꯔꯅꯣ ꯁꯤꯕꯨ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯚꯤꯗꯤꯑꯣꯗ ꯍꯥꯏ ꯂꯣꯏꯕꯒ ꯑꯍꯥ ꯑꯩ ꯕꯦꯒꯁꯦ ꯑꯩ ꯄꯣꯠꯁꯦ ꯈꯨꯠꯀꯠꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯨꯛ ꯆꯨꯊꯔꯦ ꯑꯗꯣ ꯀꯟꯅ ꯆꯨꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯀꯨꯞꯇꯤ ꯀꯨꯞꯄꯤ ꯅꯣꯡꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥꯁꯦ ꯃꯥꯅ ꯂꯩꯐꯅꯦꯒ ꯁꯦꯠꯅ ꯂꯥꯡꯅꯅꯤ ꯑꯇꯤꯌꯥꯁꯦ ꯋꯥꯔꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯣꯡꯁꯦ ꯅꯨꯡꯁꯥꯁꯦ ꯁꯥꯔ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯔꯥꯎꯍꯟꯕ ꯑꯗꯩ ꯑꯃꯨꯛ ꯍꯦꯟꯅ ꯅꯣꯡ ꯆꯨꯊꯕ ꯇꯧ ꯂꯩꯔꯦ ꯑꯊꯣꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯊꯣꯏꯕ ꯍꯣꯏ ꯆꯪꯉꯦ ꯑꯊꯣꯏꯕ ꯇꯨꯝꯅ ꯂꯩꯔꯝꯃꯤ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ ꯉꯁꯤ ꯂꯥꯛꯑꯣ ꯕꯣꯕꯣ ꯍꯣꯏ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯣꯕꯣ ꯍꯣꯏ ꯕꯣꯛꯆꯥ ꯍꯣꯏ ꯂꯣꯏ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ ꯉꯁꯤꯗꯤ ꯌꯥꯝ ꯀꯌꯥꯝ ꯍꯧꯒꯠꯂ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯈꯣꯡꯅ ꯆꯠꯇꯣꯏꯔꯣ ꯐꯦꯟ ꯃꯨꯠꯊꯠꯂꯣꯏꯗ꯭ꯔꯣ ꯁꯨꯝ ꯐꯦꯟꯁꯦ ꯃꯨꯠꯊꯠꯂꯝꯃꯣ ꯐꯦꯟꯗꯣ ꯃꯨꯠꯊꯠꯂꯝꯃꯣ ꯈꯪꯗ꯭ꯔꯥ ꯂꯥꯛꯑꯣ ꯕꯣꯕꯣꯏ ꯂꯥꯛꯏꯕ ꯅꯪ ꯕꯣꯕꯣꯛ ꯉꯔꯥꯡ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯕꯣꯕꯣꯛ ꯂꯥꯛꯏꯌꯦ ꯇꯧꯗꯦ ꯅꯦꯠ ꯌꯥꯗꯦ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯇꯧꯕ ꯅꯦꯠ ꯂꯩꯇꯦ ꯑꯊꯣꯏꯕꯒꯤ ꯃꯤꯊꯥꯏ ꯆꯣꯀ꯭ꯂꯦꯠꯁꯦ ꯀꯩꯅꯣꯍꯦ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯎꯖꯗ꯭ꯔꯤ ꯑꯍꯥꯟꯕ ꯎꯖꯔꯤꯅꯤ ꯍꯥꯎꯕ꯭ꯔꯣ ꯀꯌꯥꯝ ꯍꯥꯎꯏ ꯃꯝꯃꯤꯁꯤꯒ ꯑꯊꯣꯏꯕ ꯍꯩꯔꯕꯅꯦ ꯑꯝꯇ ꯁꯛꯇꯣꯔꯣꯗꯅ ꯑꯩ ꯇꯥꯔꯦ ꯃꯈꯨꯠꯇ ꯋꯥꯎꯏꯁꯤꯒ ꯑꯊꯣꯏꯕ ꯈꯔ ꯂꯦꯡꯕ ꯍꯧꯒꯠꯂꯦ ꯃꯥ ꯉꯁꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯀꯔꯤꯝ ꯅꯤꯡꯉꯥꯏꯒ ꯇꯧꯔꯛꯇꯦ ꯇꯨꯝ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒꯅꯦ ꯋꯥꯎ ꯍꯩꯅꯦ ꯍꯧꯒꯠꯂꯛꯄꯗ ꯐꯝꯃꯨ ꯍꯥꯏ ꯍꯥꯏꯔꯣ ꯅꯪ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯗꯣꯔꯣ ꯅꯪ ꯁ꯭ꯀꯨꯜ ꯀꯥꯔꯕꯣ ꯖꯣꯅꯣꯒꯣꯅꯣꯗꯣ ꯑꯝꯇ ꯍꯥꯏꯗꯣꯛꯈ꯭ꯔꯣꯗꯅ ꯍꯥꯎꯏ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯃꯤꯊꯥꯏꯕꯨ ꯌꯥꯝ ꯍꯥꯎꯏ ꯍꯥꯏꯅ ꯅꯪ ꯍꯤꯟꯗꯤ ꯉꯥꯡ ꯍꯩꯔꯕो ꯀꯔꯤ ꯑꯊꯣꯏꯕ ꯐꯣꯇꯣꯒ ꯀꯥꯞꯄꯗꯅ ꯏꯁ ꯅꯣꯛꯂꯛꯑꯣꯒ ꯍꯥꯏꯕꯣꯅꯦ ꯑꯩꯉꯣꯟꯗꯒ ꯑꯉꯥꯡ ꯐꯣꯇꯣ ꯀꯥꯞꯄꯤꯔꯤ ꯕꯣꯕꯣꯛꯀꯤ ꯐꯣꯇꯣ ꯀꯥꯞꯄꯤꯔꯤ ꯈꯪꯗꯦ ꯀꯃꯥꯏꯅ ꯀꯥꯞꯄꯤ ꯃꯥ ꯅꯣꯛꯒ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯑꯊꯣꯏꯕꯅ ꯐꯣꯇꯣꯒ ꯀꯥꯞꯄꯗꯅ ꯃꯨꯜꯂꯗꯅ ꯅꯪ ꯀꯥꯞꯄꯤꯗꯣ ꯌꯦꯡꯉꯒꯦ sida thage. Kaliya? Lupi sa'yo ba? Thala. Kaya naman siya? Lupi sare. Kali na yun. Lupi sa'yo na yun. May ay kapi niya position phajadre ay rakhang ne mai je ya nang ni lai thora ga chire nai bok da kapi ro ja du bobo kap no kya No kasi. ya bok kap da kaw re no ga toi boy lambi su su phatte lao thôi ba na chaka chana re loi re hꯧꯖꯤꯛ ꯑꯃꯨꯛ ꯅꯣꯡ ꯂꯥꯛꯁꯜꯂꯦ ꯑꯗꯨꯅ ꯊꯣꯛꯂꯦ ꯈꯤꯇꯪ ꯀꯥꯞꯍꯧꯗ꯭ꯔꯗꯤ ꯈꯔ ꯀꯥꯞꯍꯧꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤ ꯅꯪ ꯍꯌꯦꯡ ꯌꯦꯡꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯆꯠꯂꯒ ꯍꯌꯦꯡ ꯍꯅꯨꯕꯤ ꯐꯥꯔꯒ ꯅꯆꯥꯅꯨꯄꯤꯅꯒ ꯌꯦꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯅꯤ